Manipur की लाइफलाइन ओरिबा नेशनल हाईवे नंबर 37 इम्फाल जिरिबाम लंबीदा पेट्रोलियम की पोथोक सिंह पुथोक पुसिन तौरिबा गाड़ी सिंह दा सेनखाई तुमखाई तौरिबा सिंह असि थिंगननबा मतिक चाबा सिक्योरिटी पिद्रबदी लाक्लिबा अगस्त अमदगी गाड़ी सिंह मथौक तौबा लेप्लगनि हाइरि ngasi consortium of Manipur Petroleum Products Transporters Fraternity na thadrokpa cherol amagi matungina hiramasigi matangda India ki Prime Minister Narendra Modi da memorandum ama pishin krai Hojik tholiba kangluki irang asina maram oiraga CRPF convoy sing deploy tawrabasu security matik sadabana lambi asida seliba truck amadi tanker singna khudong sadaba kya mayuknari logi wangmada khulai paiba singna transporter singdagi round trip amada lupa lising taruka sani gi sanpam thiribasi nongmanongmagi hengalakli Nongmada tanker Samagyang Kairom Seliba Lambiashida Nongmada illegal tax oina lupa lak mapan galising kuntrarom thiduna leire Hairi Senpamasi Thamada lupa crore amaga lak mariputarum oigani Sahigi oina lupa crore kunitoi lak kuntrani thoirom thiri Hairi Senpamasi Lanai Puri Kaudage Satpana Maramoraga Imung Manung Puba awabakaya mayuknare Senpamasi Thidaba Tarbadi tanker singi mingsel Thugaiba Nung Thajinba Amadi Atopa Makal Kya gi thong kya sathari Maramaduna India Langak Amadi Marilena Basingna Atubada illegal tax Konga Liba Singi Matakta action Lokat Piu Karigumba Lokataba Tarbadi Petroleum Puba Gari Sing Lakliba August Amadagi Matou Touba Leplagani haina Serol Aduna Makatarakli